ngasi phongkhiba tungan manipuri siphongsing amasung thokhiba thawdo wathokisingdagi maruoibi ipausing myamna thamjagi anbada engineer khutpu amana thikadar ga manaraga lupa crore maudra Louthokhiba Aremba Senpham Sijinaba ngamdana leire Bharat Sarkar ki Jal Shakti Ministry ne ising isaudagi ngathoknaba leba sigi turel torban sing ningthina semjin sajinanaba Manipur su Water Resources Department WRD gi kuthangda Flood Prevention and Protection Project ki makara thadarakiba apunba Lupa Crore samriga humfu gi manungda department asigi tungan ba post pairibi engineer khutpu amana thikadar kharaga manaraga thabak suduna Lupa Crore maudrarom Louthokhiba hauji project asigi Aremba Lupa Crore sahunga maudragi senpham ama sijinaba ngamdana leire hari Pausesina phangwa pau amagi matungina Bharat Sarkar ki Jal Shakti Ministry na pakhaliba project asigi matungina Manipur nong khajiktang subaga ising isaw mayungnariba madi khutsemgi ising isaw lakadabadagi kalhaunaba akhanaba thawrang amagi makhada Manipur lairiba Nambul Torel Imphal Torel Iril Torel amadi Thawbal Torel na singba Torel Torban sing amadi Flood Prevention and Protection Project ki makhada Torel khongban sing semjin sajinanaba Lupa Crore samriga humfugi senpham ama Manipur Sarkar ki Water Resources Department kutang na pirakhi adubo hairiba senpham asi department asigi additional chief engineer oiriba Y Homendro na lusingba flood management group na department asigi SEFMC Shahid MD Shah EE FCD 1 Ningthaujau Kawi EE FCD 2 Kif amadi department asigi EE FCD for case Dinesh Chandra Kaubi engineer khutpu amana makhoiga naknaba thikadar kharaga manaraga mawong maril tana thabak saduna Lupa Crore maudrarongi senpham sing kaithoktuna Louthokhiba adubu hairiba thabak sing asi mawong maril tana surga paisa kaithokiba natabana engineer amadi thikadar singa manaraga thabak Shure haina Louthokhiba paisa adugi utilization certificate amadi shure hairiba thabak sing adigi work progress na singba kaya adu mari lenaba ministry amadi department utpagamdabadagi project asigi lehoriba apunba Lupa Crore sahungo humdrarongi senpham si sijinaba yadana leibne hari Maraksidi hena ngaklibadi Water Resources Department asi engineer khutpu asina aronba sendanpham amagum khanabadagi engineer kharadi EE dagi SE AE dagi EE da promotion kazaba yabagi ayaba lerabasu makoi na pairiba aranba sendal lambi sathaba yagani khanjariba division sing aduda masa na pairamba posting adu paiduna leibasu yauri loinara engineer kharadi masana pairiba division adugi mathakda masadi yauriba leiriba lauksing gyan ga sanadaba mongda atopa district ki division kyana paisinbadagi department asigi sakwa thorangi thabakta thinthale amadi sakwa thorangi thabak sing paikhanabagi work tendering experience suklai leitana engineer kharasu hariba posting asi paisinduna leibana Water Resources Department asi engineer khutpu khurana contractor ga manaraga asoba sendal pham oiduna leire haina pausina makhatari atopa paumana engineers oiba masana sing yokhatuna Manipur malemda sakta na bahona minasi minister dingo Mausarigi leizaraglaba indigenous oiraba polo yauna tuan indigenous oiba masana kya yokhatuna Manipur bumalem sakta padanatana tourism amasum revenue gi anova khongthang ama akhoi punamangna pekalminasi masimangna lamkoi bisingi pungning singsinbatanatana Manipur bu anova mayona mada purapa ngamgani haina social welfare minister hais dingona ngasi imphal gi mapal khangjibungda Saurakpa Taruksup Women's International Polo Tournament Lushinbagi Thoramda Fongdokre Mangna Makhatana Hakibida Mungna Yubi Lakpina Singbai Koigi Fazaraba Indigenous Game Kaya Se Aikoigi Kunai Sidagi Mudkidana Bohona Bahibisi Akoi Kudimaki Daitani Se Minister N Berengi New Manipurgi Manglanasi Mahak Masaginati Manipurgi Tungi Yefana Bagi Polo Masana Su Miamna Pamnabagi Sang no Monomigi Hengalakli G20 ki delegate sing da aikoigi masana sing utuna makhoibu apen mapokhanba ngamba si Manipur gi asobo mai pakpa mani masimangna masana sida sejinari ba Manipur gi tanglaba ponibu yokhatpada sauna khumang section ngamani loinana Manipur bu sport ki industry amasu hensi haki ngasi gi polo lushin bi thoram dai Horticulture and Soil Conservation Minister Letpa Hokip MPA gi President Dr. K Sarachandra su sargyaki atopa pa omana Thamoi sengna thabak tawbiyu fund marang kaina pigani nemsa
Fishery sector da leiriba farmers sing na makoi gi thabak sing adu thamoi sing na madi kathokpaga loinana tawbiyu sarkar gi mekedi gi fund marang kaina pigini haina cooperation minister nemsa kibgena ngasi lamphel da leiba cooperative complex da leiba cooperative society gi weba online portal for registrations loans tawba masum farmers sing gi training program hawdopagi thoramna phongdokre Minister makatana haikibida cooperative asina state asi mapung fana hanana bagi amata ngaira bukulaini state asida socio-economic development purakpada cooperative movement asi yamna maruwai Manipur si leba asida amasum malemda model cooperative state ama ohenana bohanasi ngasi nauna loan story ba portal asina cooperative society sing registration tawba hena laitho walagani ngasi loan story ba portal asi kuthangna miyamna makhoi khudong sagadabasing yenglaga register tawba yaragani portal asigi kuthangna kanagumbasinga makhoi registration gi status adu check tawba yaragani Manipur Public Service Delivery Guarantee Act 2021 gi matungina registration gi thaba asi nimit kuntrani gi manung loisinggadabani state asigi miyamna socio economic condition asi mapung fana fogat hana bagi damakta panamamaga loinana portal asi sejanabiyu Fishery sector asi state asi the economics growth lehna na bhona bada khwaidigi marueba thaudang lauribani state asi the ladiba fisheries cooperative society singi phibam fogat hana ba cooperative department gi mekedi sada hundraga mangana loan oiba duga sada kunga mangana subsidy oiba fishery project ki makhada sel gi tengbang pina gi damakta NCDC da taksin khiba laire haina sapungdokhi panba yabadi ngasi nauna loan story ba portal asi business Reform Action Plan gi makhara pekhat pani hariba khongthang asina G2C Government to Citizen Service amasung C2G Citizen to Government Service ti hena laitho walagani haiden su pause to polakli Makasa thrak point na to papom na US President Joe Biden surprise visit amada Ukraine thungkhre ahen balan suklai sing supply tawuni lakthokre US President Joe Biden surprise visit amada Ukraine thungkhibaga loinana ahen balani kusukolai sing piragani lakthokre haina official report amagi matungina phongdokli Russia na Ukraine landa silakhiba sahi ama mapung farakpa mangoinana US ki President Joe Biden na Ukraine surprise visit amada thungkhibani haukiba sahi gi February tang 13 da Russia na Ukraine landa ba haukibadigi US ki President Joe Biden na Ukraine surprise visit ama pangthokibasi mashina ihan han boiri Biden na Ukraine ga yumthangnana leidiba Poland khongsat pangthoktuna President Andrzej Duda ga unaraga wari sanakraba matung tarakpa Ukraine khongsat asi pangthokrabani President Biden na Ukraine thunglaba matungda Ukrainian President Volodymyr Zelensky ga unaduna wari sanakhi ngasi President Biden ga Ukraine capital Kyiv ta thungkiba surprise visit asi Poland gi border dagi pung amarom sangna train tongduna satlaba matungda Ukraine capital la thungkibani Maki khongsat adu security gi nungnang ba leibana maram oiraga mangjongnana laukthokidi Magna Ukraine thunglaba matung tarakpada Russia ga sonari lan asida US na lani kusuklai sing mating pam gi thabak makhatana sathaki gani hadi Biden Kyiv thunglaba matungda President Zelensky ga unaduna Ukraine gi democracy nga na bohona bada US ki mekedi angam teng bang pigani loinana leba asigi sovereignty amade territorial integrity nga senduna thamna bohona bada US ki mekedi angam mateng pigani haidi President Zelensky na US ki President Biden ki khongsat adu tarana okhibaga loinana yamna maru oiba support tawbigi khudam amani hainisu singthaki Biden khongsat adu gi manungda Kyiv ta air raid ki siren khongbigi makhol sing taba mangki Magna Ukraine ki President Zelensky ki loinana church amadigi punamapan thominarkhiba matamda siren khongbigi makhol taki adubu masida makoina mipai thawai pokhi masigi mamangdadi Biden na Ukraine khongsat pangthokle haibigi wapam masi US ki official sing yamna kana yaning da phongdokhi White House ki mekedi ki thaturakhiba press release amada Biden na Ukraine da artillery ammunition anti-armor systems amadi air surveillance rather yauna Ukraine miyambu aerial bombardment digi ngathoknaba maru oibu kusukulai kaya ama pigani haina lathokhi mangna satliba sayol asigi athieng masarukta Russia gi war mission mateng pangnaba hotnariba company amadi makogi khutpu oiriba kangbu singi marakta ehenba sanction thamgani haina wasakhi White House ki meki digi thadoraki bisterol aduda US President Joe Biden na Poland salaba President Duda ga unagani haibigi wapamsu confirm tokhi haujuk lan gi awaba satheng mayugnari ba Ukraine gi miyam malem gi oina support tawnaba honaba da US na mangjil thaduna maru eba thodang lauduna rakli
ꯍꯧꯈꯤꯕ ꯆꯍꯤꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯑꯦꯠꯂꯥꯟꯇꯤꯛꯇꯒꯤ ꯄꯦꯁꯤꯐꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ coalitions ama semduna Ukraine mu ngakthungnaba honabada mating pangkhibani loinana mamangi matamda amukta oikhidriba mongda Ukraine military economy amadi humanitarian gi oina support tawduna lakhibani handaki tha kharagi matam asida United States amadi atopa Europe ki alliance singna Ukraine support tawbigi sang asi hengalakli Munich Security Conference the US na Russia na humanity ki mayukta crime sa thai haina formally oina Louthokhiba US ki nauna House Speaker khangraba Kevin McCarthy amadi ma ki fellow Republican lawmakers na Ukraine gi lan gi tengbang pibi gi thaba sida ehen mo khongthang kya ama pakhanaba taksili US ki President Joe Biden Ukraine capital Kyiv thungkhiba si Russia amadi China do oina di akanba paujel ama pi boina thukli Ukraine lan yamna kansilakhiba sairakta Biden gi khongsat pangthokhibana masi yamna pungning singsiningai gi masa oiri hansu pausida phongdorakli Makasa tharak poina to papawmana CPIM gi lusing ba hatpagi maral BJP panchayat ki si police na fare CPIM gi lusing ba Dilip Shukla Das yangkai hatpagi maral Tripura police na ngasi Khawai district ki manungsan ba Dauri Kapur village ki BJP panchayat ki chief Krishna Kamal Das nifuguni pan fakra hari Tripura police ki report matung ina ngarang numidang CPIM gi lusing ba Dilip Shukla Das BJP ki panchayat chief asina halam khibani adubo Dilip Shukla halam gi thawong asi political ga mari leina pamandi lanai nuaina da bakharadagi Dilip Shukla bu khat khiboi ramba yai hairi hauki pathangsa numiki numidang pung tara makai rom tarakpada BJP ki lusingba Krishna Kamal Das amadi CPIM ki lusingba Dilip Shukla ga government scheme kharagi matangna marai tawnaki mabani marai yenari mara adura Krishna masuma ki driver Tapas Das na Dilip ta sai sejinaduna attack sa thakhibaga loinana ma ku tamthina furam ki amadi mafam adura Dilip langthoktuna thamlam ki bani manak nak na laina mamiyoi khrana soklaba Dilip pu Kowai District Hospital pukhatuna lekhanaki madugi matung ma Agartala Government Medical College na makatana laying sa thanabagi dama refer tarakhibani adubo Dilip masagi asokpana maram oiraga ngarang lekhanaba ngamdana sikhibani Tripura police na thawdo asida senariba Krishna Kamal phakhibaga loinana masana su miyar asida mak senai haba yajakre adubu mak ki driver tapasti haujuk phawa thi phangdri thawdo asina maram oiraga party ani gi lusing busing gi marakta sound unkhanabagi thawdo tholakpa yana leibidagi police na ngak senbagi thaba kanga khreswaidi Amaromdana Pakistan ki jail thamlakhiba Madhya Pradesh ki miyoma India da halakre Madhya Pradesh ki Khandwa da ki haukiba kumja English ngani ga taraga mapan gi angan masrukta mangkhre haina thinaruraba matung nuit khrani lairaga aran mamong na Pakistan ngamkai lansilubadagi Pakistan ki jail lairakhiba masagi sai nipuga mari rom suraba miyoma India da mo halakre haina ngasi official singna phongdorakli Additional Collector Shankaral Singhadi na hiramasiga mari laina phongdokhibada Pakistan authorities singna Raju Pindare ngarang Indian authority to kusin rakhibani ma Khandwa gi manung sanba Indwa di area da gini Amritsar da Pakistan authority na kusin khraba Raju Pindare laruna bagi damak police amasu medical professional sing yawba miyoi marina saba timma mathakre Red Cross Society na Raju Pindare India da kusin rakhibagi paw si khangalakibani legal oiba formality sing pangthokpa loiraba matung mak imung munugi miyoi singna kusinagani magi haksangi phibam phana leiri haina mari lenaba singna phongdorakpa leire maram aduna maki matangna ka hena mipainingai oidre haidi amaromda Red Cross Society of Amritsar gi project manager Subhash Sharma na phongdokhibada pandare tha sigi taraga marida Pakistan authority na Waga International Border thadorakhibani madugi matung ma Khandwa police na kusinaki Red Cross Society na matam pumba awaba taraba miyoi sing mating pangnaba sem saduna layamadi hanadagi hauna awaba taraba sing the Red Cross Society na mating pangduna lakli haidi Pindare gi apokpi na phongdorakpada maki masana pahokhiba kumja English ngani ga taraga mapandagi Pakistan gi jail lairakhibani matawkram na maki masana pada aran momong Pakistan gi ngakoi lansin khibano haiba khangmangamdri haidi Amaromdana accident na matai manau sire masa hinghaure Uttar Pradesh ki Sultanpur area ranga sithukiba lambi gi lebuk thiba tawdo amada matai manau sikre duga makoi gi masa hinghaure hadi police ki report matung in gari masa amada matai manau amadi masa nupi edu puna tongduna lakhibane makoi na lambi de gari thauduna satlingai da khongjel yang tharokhiba truck amana maninglom digi makoi gi gari da thumjalakhibane thawdo odu da lal
Nisat sa hinifu amasung makiloy na bi kisamti sa kuntraga mga kutak siki adobo lebak pabadagi makoy masa anu pidi hingaw kiyari amarumda truck driver mapamadu thadok tuna siyan kreswaydi amarumda na protected forest ta khunda silakpa yum taraga taruk forest staff sing na thudekre kangbokpi district ki ke Songjang village haina mingthon jilaga Chusampur khopung protected forest area manung da sajilamba yum taraga turuk ngasi forest department ki officers sungna police ki matenga loina na thudekre maphamadu yum sajilibadu logi wangmadani maramaduna hek ngamba makai thuna yang sidokadabani haina nonegi division forest officer Napoleon Rongmaina notice isupiki authority na akaknaba matam ama thaduna yumsing adu lauthokna bu wapum khangalaba fawda thawoina lauraktabadigi ngasi kangpokpi police ki team ama sum forest ki team sing punchinaragi eviction tawkhibani pawshin makhatana hai Susampur Kapung Protected Forest Area kumja English ngani ga kundagi khopsinduna yum sajalibi singbu takthoknana bangasi thaurang torakpada local MLA masung khunja sing wapam adu thumjilakhi makoin eviction tawduna ba kyara khana haijaki adubu mangjona makoida notice pi khibadana tana makoina yum sajalibu Protected Forest Area manungdani masung lengana masakhangba anawbu khulsu natti haiduna yakhidi excavator manga siznaraga yum singdu thugai kenasu pausta phungdorakli Lushilakpo na tin mapawang ko tanga miyam na thamjaramge Godra train may thakiba kanbik taraga matu sibigi serak phongana na ba taksin gina haina Gujarat government na phongdokre Gujarat government ningthuka ba numita Supreme Court ta haikre English ngani gi Godra train may thabagi case ta makoy gi serak sing state sigi high court na life imprisonment na taksinan kraba kanbik taraga matu da sibigi serak pi na ba taksin gani Chief Justice DY Sandrasut amasum Justice Singh PS Narasimha amasum JB Pardiwalana Saba Benz amanasu case asida equis kaya marungi belowo katchingadu sayol ahungi matungda hearing taunaba lepkre nakal anima ki council singadu da makoida piriba sabsaba sairak sing amasum haujuk phawbada makoina jail leirakiba matam asina singba marik sumba singadu thagal angnaba bench aduna khankhre sibigi sarak singadu life imprisonment da tension hankraba convict singadu sibigi sarak pinabagi dama aikoina kana taksingani nupi singamasum angang singyaw na mi yang kay gamapan hingna may thakiba si atangba case singi manung da khwaidigi tangba duni haina su Gujarat government ki damak lebriba solicitor general Tusar Mehta na bench atudaki bogiedu mapandagi thonglun sinki amasum nupi angang amasum angang singyaw na yang kay gamapan siki haina magna makataki marik sumba sing piraduna law officer aduna trial court aduna case asiga convict taraga mathubu sibigi sarak pinabigi raita ki aduga atopa kunbuna life imprisonment pi ki hari case asida puna conviction kuntraga mathu high court adun lokat ki amasum convict taraga mathu adugi sibigi sarak singadu life imprisonment da tensionan ki hainus Mr. Mehta na ki Gujarat ki Godra train adugi A6 course adu mai tha ki bada miyo yang kai mapan February kun gataret English ngani da shiki aduga aduna state asi hana subagi irang sing thonki aduga hausikui na di myam pau sumatang sa lusinjarage amasu myam puna anawba update ngai minasi